Hello guys. Ngasigi video asi aina tangai fadana same da ba yadana same jaba video ni live ni hojik ngasigi live asi ngarang ekhoi yamna laibak thiba thodu amada ekhoi gi Kuki Militant singna fazil laga thamkhiba Naga gi hostess taruk adu sina phanglaga Jenims hospital da Jenims ke mok sa purak pagita matang adu dani अखोगी नागाम दी कुकी अनिगी मरकी लानसी इनौ नौना संदोरकपनी ममांगदा मे 3 2023 दगी हौरखिबा मैतै एंड कुकी अनिगी मरकता इथनिक कॉन्फ्लिक्ट असि सुम मखा चथरपोइना हौजिक कुकी अमसुंग नागा अनिगी मरकता संदोरकतना मणिपुर पुंबदा हौजिक मसिगी मैसिना चाए ममांगदा था मुकी ममांगदा खोगी Kuki gi thadau Kuki gi pastor ahum ambusta laikhidrabagi matungda Kuki Militant singna Naga khara hostess oina phajinduna thamki masida nupa nupi yauna chawrakna makhoi 18 muk phajikun muk phajila thamki bani adubu government of Manipur amade civil society organization kayana kanna hona duna wari watai sanraga nupi hostess singbu thadorakhi aduga nupa tarukuna dum phajilaga thamauki makhoina hostess oina masigi retaliation da amuk United Naga Council UNC na Kuki gi makhoi 13 phajilaga hostess oina amuk thamki adubu nahansi UNC na Prime Minister Narendra Modi gi advice matungina nifurau gi khuthangda UNC bu convince tawduna makhoi 13 condition amata yaudana hingna thadokhi UNC na masigi makhatarak pada amuk Kuki na hojiki makhoina phajil laga thamliba hostess taruk adu asi bhakchang oina sinnarakhi makhoi chumna nongmaina kabaga sibidagi hendok laga mutilation tawraba matungdani makhoina hojiki body taruk asi sinnarak lebase masigi body taruk si uba tamda Manipur pumba not only Naga or Maitai, whole Manipur pumba asuki matik nungai taba phawbana maram ora ngarang si Jenims mi mayam thamjilakhi masig mi ma masig control tawna bahona bada security force Manipur police CRPF Assam Rifles adagi rapid action force RAF na chingba kaya thajilaktuna miyam du tam khaina ba tear gas smoke bomb na chingba kaptuna ngarang numidang si tan khaina bahona ki masida miyam tangkhaida bahona bada media person sing dasu akhoi harassment tauba doctor nupi amagida akhoi mangaksam mekpa phone munna bahona ba somba thodok ya am thokhaning da thodok ya thoki masigi thodo si amna leibak thibani Jenims hospital da anaba mayam sulani emergency ward ta ICU da mayam yamna serious oiba condition da mayam leiba ana mayam yaurni adubu masi kari yamta yeng da bida police singna tear gas kap to smoke bomb kap to nai khogi protest sang khaina bo hot na bida leiriba du ana ba sing adu kari phibam da leiramgani kari phibam tagani habda makhoi kari yamta khande aduga masida yamna ngakliba si khogi leiriba sarkar asine sarkar di khogi people government and popular government and amadi laire ekhoi khemchan na se honorable khemchan na lusingduna CM oiduna aduga Govindas Konthau jamna home minister oiraga ekhoi gi cabinet mari gi sarkar amalai cabinet mari sigi manungda nemcha kip gen deputy CM ni aduga Naga gi amasu deputy CM ne deputy CM aniga cabinet minister amaga chief minister amaga makhoi mari ni khoi cabinet sida hoji khoi Manipur government sida lairese nemcha kip gen gi magi mapur oiba husband si KNF B gi chairman matau karam na magi nupa husband na militant amagi leader oiraga magi nupina Manipur gi deputy CM oirino masi Manipur da tani si possible oiresi India gi atopa mafam amhota masi possible oiroi adu boi khoi Manipur di impossible su possible oi lairiba sarkar se hoje phokai dauri geba makhoina sarkar asina hoje hairiba Kuki Militant sing adugi mathakta kari action lokhatnaba plan tawrage ngasi phawba hoje masi mayam da khangan pham thok tabra hoje
center dagi Union Home Minister Amit Shah na Cobra Commando Battalion ani tharakhre battalion amadi already Assam dagi Manipur da laktuni yaurakre training phau bahukre hariba Cobra Commando sing asi yamna experience lairaba jungle warfare guerrilla warfare amadi urban operation chingmada yamna ikhogi experience lairaba dugumba elite commando group am khaktene makhoi Delhi dagi thara ibadu counter insurgency taunaba militant loisinaba thara khim natro adudi haurase makhoi thabo hojik thabiro chingda Churanchambur da thabiro Kangpopi da thabiro cycle da thabiro aduga thabu hawan biro makhoi do ikhogi militant loisinaba nena tharak labanina hojik militant do loisilasi aduna hojik Churanchambur da thabiro ikhogi Kuki militant sing hojiki Naga taruk hostage mara leijadaba micham niko khulai pai bai khoi gi NSN IM gi kedar sunate ko micham kari su mara leitaba lambi chachaba mi phajil laga phara matung da hatuk line masi asuk di matik minungsi yaw daba mioi bagi minungsi chen daba mi khaktan taw daba thabuk ne se mi khut chal laga leideba mi amabu phara ga hatuk pa haibasi masi mioi bagi minungsi machet amta yaudaba human ikhogi human nature da human emotion humanity haibo se makhode sungya yaudrabane si wa si ne manung da haining badi myam le du haidok pasi emotion sine helaga ne haidok pasi ngamdre ngonda achak pam ne hele si makhoi siriba midu Naga ne haibagi wanate makhoi Naga oiki oisanu Kuki oiki oisanu Maitai oiki oisanu Pangan oiki oisanu makhoi Manipuri ne Manipuri brothers ne ba Manipuri brothers amna sumaina ikhogi minungsi leitana hato pikhiba taragadi ikhoi Manipuri khudingmakna nungaida phofam toi asuk yamna minungsi leitana hatokhraba matungda sarkar asina yenglaga ngasi su leiriba hairiba dugumraba mihatpa sing adugumba militant sing adugi mathakta action lobagi mohta nungaitaba phongduk liba nungaitaba phongduk kholaw lawriyo praja sing onsil laga tiar ga smoke bomb kapsil liya se aikhoida onsil laga ot nainaba aikhoida bomb kapsil naba smoke tiar gas kapsil naba aikhoina khankiba sarkar osibo akoina piriba taxi akoina onsil laga akoina nainaba piriba tax laba akoina piriba tax to akoibu protect tonaba pikiba tax ne adude akoibu protect tonaba pikiba tax na akoigi tax money do season naraga akoigi life ta threat oiriba akoibu threaten toriba Manipur bu thugaina bu hot nariba adugum laba mioi sing adugi mathakta action hobiroba action do yengase adum yenga tumina leibana di yaroi center dagi Delhi dagi karim ta hirakte order lakte na dum leibana di yaroi akhoi si Delhi union government or gaso akhoi si state government gi makha dani leire koin lei khoi gi oibe state sovereign government am leire bani khoi Manipur da sigi law and order issue si di khoi gi state subject ne ba maram asina state government gi full power ne state government gi full power do sin na biyo center dagi order ngai gano center gidi amanasu yanaba amasu kaidanaba linsu sidanaba chaichu jute danaba somaina hotna rakane mohoide makhoi khoi Manipur kai kipta makhoi de kai mangjab lete Manipur se ani thokna thugai so center da kai mangjab lete Manipur ani thokna thugai matamda mangjari si Manipur da leiba khoi Manipuri khoi khaktani aduna laide sarkar se so khoi gi sarkar ni na khoi gi interest khoi gi best interest da thabuk topam thoi aigoi gi hojik best interest se kari no hai matamda hojik khoi Manipur gi territorial integrity da Manipur gi khoi gi demography da peace and stability da tranquility da singnari ba chauba threat amori ba hojik Kuki militant KNO KNAB hairiba sing ase maru phungna muthatpa darkar hoye any group whether it is KNA NSNIM or any other militant group, if they threaten the territorial integrity of Manipur, if they threaten the demography of Manipur, then they should be eliminated. They should be neutralized immediately.
सिनी मणिपुर की बेस्ट इंटरेस्ट है बस करीगुम मणिपुर की बेस्ट इंटरेस्ट थबक तब गमोदब पाई बस फमदो थादोपीरो फमीब चौकीदो थादोपीरो अदुगा मणिपुर के बेस्ट इंटरेस्ट थबक तब गमगदब मणिपुर फर्स्ट होइबा लीडर अमदा सिन्नबियो ngam है साइड लेबियो ngam मीदने चांस पीबियो अब सेंटर की का येंगा लेबिगनो अखोईद फाउरीब इमोशन से मखोईना फाउरी कैसो मखोईदी अखोईसे अखोईगी एलियन अमगुमने मखोईददे अखोईसे मखोईना सेंटरना दिल्लीना पामिसे अखोई मणिपुर की अखोईगी जोग्राफिकल एरिया लमसी खतने लेन से खतने मखोईना पामिसे लेन सिदा लेरिबा लमसिदा लेरिबा मीसिंगसिबुदी मखोईना नुंसीब नते कमायना नुंसीदोइनो मखोईगा इथनिसिटी सु मानदे रेस सु मानदे सक सु मानदे लैंग्वेज सु मानदे चक्चा हैजा सु मानदे अदुना मखोईगा अखोईगा मानबा अमते यावदबनिना मखोईदा अखोईगी मिनुंगसी हाबसे मखोईदा करियमता पोय मखोईगी जस्ट मखोईदा पावाले मखोई गवर्नमेंट ना मखोईसे इंडियन गवर्नमेंट निना अखोईगी इंडियन गवर्नमेंट की तौफम थोप थबुक इंडिया की बेस्ट इंटरेस्ट तौरकन इंडिया की बेस्ट इंटरेस्ट हाबसे करिनो हाय मतमदा अमसु कायदनबा अमसु यानबा लिंसु सिदबा जैसु टेक्तबा हायबदने अदुना लिंसु अदुगा अखोईगी मखोईगी बेस्ट इंटरेस्ट इंडिया की इंटरेस्ट सब तौगदब ओइरगदि मणिपुर से अनी तनते अहुम थोकना थुगागेरा मरी थोकना थुगागेरा मखोईदम थुगायरकने करिगुम्बा मणिपुर थुगायबदा इंडिया की इंटरेस्ट सब तौब तारगदि अखोईगी मणिपुर फर्स्ट ने मणिपुर कायब सुंगा यारोय मरम असिना मणिपुर लेरिबा प्रजा सिंगसु वखन तमिनसी हौजिक मसी अखोई प्रजा अखोईगी अचौबा थौदांग अमा लई इलेक्शन सु कुइद्रे मिखल से लाकदर मथंग अखोईगी अर्ली 2027 दा तौगदब मिखल असिदा अखोईना Please. Severe thunderstorm, wind speed 70 to 90 km/h, gusting to 100 km/h or more, with lightning and moderate to intense spell of rain and hail is very likely to occur at a few places over Agra, Aligarh, Bagapat, Biznor, Ghaziabad, Hapur, Hathras, Mathura, Mirror, Muzaffarnagar, Saharanpur, Shamil in next 3 hours. Okay, अखोई मणिपुर की नते समापालदनी अन लेरिबा मफमसिदा नोंग कना चुगनी हाइबे नुसित कना सिटकनी अदुगी वेदर लाने अदुना हौजिक अखोई मणिपुर लेबा मिसिंग वखन तमिनसी असी अखोई की रेस्पोंसिबिलिटी नि मणिपुर कनबा मणिपुर की दमकता मणिपुर की बेस्ट इंटरेस्ट थाबक तौबा बेसी अखोई की रोल नि अखोई एक्टिवली पार्टिसिपेट तौद्रगदी अमु हल्लगा पाइरोइदबा मथौना लेतबा मरिंगजेन यावदबा मचुम चाबा खोंजुम थकवा मीसिंगदा मु पावर सिनखरदी मणिपुर सी हंदक्ति मुंग मांग लगनी अमुक हन्ना मणिपुर कनबंगा मरोय अदुना हंदक लाइबा मिखल असिदा मसिगी खुदोंग चाबसि लौरगा अखोइना मणिपुर की फ्यूचर की दमा खल्लगा अखोइ मणिपुर फर्स्ट होइबा मणिपुर की इंटरेस्ट मसा की पर्सनल इंटरेस्ट की मथक्ता थंबा अदुगुम्बा लीडर खनबे अखोइना तांगाई सुफफदे अदुगा यूथ सिंग एक्टिवली पार्टिसिपेट तौबा दरकार होय यूथ सिंग की अचौबा थौदांग अमा लई तुंगदा फ्यूचर दा लेहौगदोरिसि फ्यूचर जनरेशन अखोइ यूथ सिंग सिने लेरिबा होजिक लीडर सिंग सिदि चाही खरै मतुंगदा अदुम अत्यादा काखरनी अदुना अखोइना लेहौगदबा लमनिना अखोइना अचौबा थौदांग अमा लौबे दरकार होय मरम असिना हंदक्ति मिखंदा पैसा लौरगा भोट थादबा इसागी खुदोंचाबा खरगिदमक अखोई भोटिंग राइट योंथोकपा सिगुम्बसे थादोकलसी मणिपुर की इंटरेस्ट अमुक्तंग थबक तौसी मणिपुर कन्नब होनसी मणिपुर थुगाइगन होनरकलिबा अखोई मी सिंगसिगी मयुक्ता लेप्सी चिंदना मणिपुर नुंसी मणिपुर कंदोनी इमा लेबा याई फरे ना अदुम लाउगनी अदुगा तौरकपा थबुक्तना अदुम मसा की पर्सनल इंटरेस्ट येंगा अदुम थबुक तौरकने मसे यामना अखोई सिगी हाइपोक्रेस ओइबा मीसिंगसिदगी मणिपुर से कन्नब होरसी मणिपुर कन्बसी मपान की मी खक्तदगी कनगदम नते अखोई मनुंग दा लेरिबा अखोई मनुंग की मी दैसु कन दरकार हो
manungi khoi khuraki I haibdo khuraki I dagi su Manipur kan bai khoi darkar oi ai khuraki isina lai sari makai khoi Manipur adum lairi phim sida adum laigani aduga akhoi ge FIFA World Cup hojik ngasi ahing dagi haudoini hojik pung baroga makhai dagi ahanba match ase opening match ase Mexico versus South Africa ni adom handaki FIFA World Cup sida karam team support tauge karam team na khoi gi FIFA World Cup logo mange haido apodam kamenda haibiramu aduga Manipur adom yangbi de khuding mang na video se bu yangbi de khuding mang na Manipur gi damak kari tauba darkar oi Manipur gi damak adom kari tauge khalli aduga Manipur gi hojik khwaidigi darkar oi se Manipur da karino haibadu kamenda haibiramu aduga mathang karamba topic ta video semjar oge habdu so amtang suggest tabiramu. Thank you so much for watching this live and I will see you in the next video. See you.